Lakhipur online puthok saba December ki tang tara nongmaijing numit ki Khomjinba Pao tabirase. Ahan bada marui Pao. Silchar amasung Dibrugarhda sayok sang amamam semgalagani haina Mukhyamantri Dr. Himanta Biswa Sarma na phongdokre. Manipuri yauna tongan balon kungi oiba saireng sedinabagi thorom ama Assam Larik Mela Silchar ta pangthokre. Assam Tripura ngamkhai Churaibari checkpost tagi Karimganj police na ganja kg 453 phagat khre amasung lupa crore chahum gi senpham phagat ki bagamari leinana kasar BJP na Silchar da protest rally chathakre. Haujik mapungoi Pao tabirase. Silchar amasung Dibrugarhda sayok sang amamam semgalagani haina Mukhyamantri Dr. Himanta Biswa Sarma na phongdokre. Assam State Jugi Phibam Yengsinba Khongchatta ngarang lakhiba Mukhyamantri na ofam asi mahangna phongdokibani. Silchar amasung Dibrugarhda sayok sang semgotpagi matangda ahanbagi oiba thabak thoromsing paikhatpa hore haina mahakna haiki. Assam State Juda ihan hanba oina phangjakhiba jirap macha amagi mamingsu Parijat haina mingthonkhre. Loinana State Ju asi henna paktok chokthok ananabagi damak lupa crore chahumga yangkai changna anuba project ama paikhalagani hairi. Publication Board Assam na silangduna December ki tang amadagi hauduna Silchar Police Parade Ground chatharakiba Assam Book Fair ga mari lenana ngarang December ki tang 8 thangja numita pangthokiba Multilingual Poets Meet ki thoramda National Youth Awardee KH Krishnamohan Singha guest poet oina ngarang sarukja khre. Lainga ki maige tagi silang balari ke mela si handaki asina yanhan ba oina Silchar da pangthokpani. Tongan balon kungi naha oiriba kabi singna sarukja kiba Multilingual Poets Meet atuda Kasargi SP Nomal Mahatana moderator oibiki. KH Krishnamohan na masana ijaba Manipuri saireng Laisau amasung tintroki kaiba aduga Ingraji saireng Forest of the pathoktuna miyamda tankhe. Lakhipur online channel asibu yengbiriba singna Pao asibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu. Pragyan Coaching Center Guwahati na nungairaba Pao ama puduna lakchari. APSC Prelims amadi Mains loinana NEET amadi JEE gi regular amadi foundation course amadi government ki grade 3 parikha gi tamak class lobiningba singi tamak December gi tang 3 dagi hangdokchare. Dr. Dayanand Pathakna chairperson oiriba coaching center asida retired DC Thaneshwar Malakar amadi Dr. Jogen Chandra Kolita Dean of Science Guwahati University na chingba akhanna boja singna center asigi advisor oibiri. Ngasi maklengsin birago Pragyan Coaching Center Kahilipara Guwahati 19. Akupa marol ki damak center asigi director Dr. Maitanjam Gopal Singha ki mobile number 8638279302 natraga 6900137192 number asida Pao phongna biragu natraga center asigi website pragyancoachingcenter.com website asida changbiragu. Assam lengakna drugs ke mayokta leptana chatharakiba khungjangi saruk ama oina ngarang Assam Tripura ngamkhai Churaibari checkpost ganja kg 453 phagat khre. Hairiba polam sing asi Karimganj police na truck amagi arunba chamber manungdagi kaithel gi mamalda lupa crore 3,39,000 oigadaba nisagi polam sing asi phagat pani hairi. Khongjeng asi gi damak Mukhyamantri na mahaki social media X ta Assam police pu thagat paphongdokre. Meitai lebak Manipur da haukiba megi tang 3 dagi chatharakliba tamthiraba thodok kaya sida micham kaya hatliba miyoi lising kaya gi yum kai mai thaduna khamthengna awa chaitheng nangliba sida sarukya poina handaki December 12 gi Nupilal gi thoromda Dholai division gi mairalup tare na saruk yararoi haina Dholai division gi president amadi secretary gi maikitagi president RK Bimola Sana gi cherol amada phongdorakle. Adu moinamak maira ima singna
yum yumda maira kachatuna leikidraba ima singi mafamda khuramjabagi thauramdi pangthok sagani haina cherol asina makha tarakle Kasargi sonai gorgorigi ima maira paibi singna laikai ahal laman kaya yauna December ki tang nipanda phamkhiba mifam amada lakliba December ki taranithoi nupilal lingsing numit ki thauramasi maira paibi lup anina apunba oina pangthok pangamloidaba oirabadi yum yumda maira amamam katlaga pangthoklagani haina gorgori maira paibi ima singi aya balauraga mayengbam ngobana khwai miyamda phongdorakle ngasi laiba maitai gi maira paibi ani thoi se punjan si aina lai se ai di khwai di lai phobun mina da aina laure ma se kaino ai di mafam lagi akoi gi oja sing na masa gi sen puthok jaraga achin do thabak kaya kai thoga mafam la chatlaga media na paw fauna ba ragadi theng ani haina masa na in practical kungang na chalaga puna maksigi decision lauraga ware puduna lai ba se ai khoi di madugi kaino oina video clip oina utraga su koina tamda tam thajare punragadi ai tan ite singi aya ba logjaraga punba ware oina koi gorgori su punragadi koi jawro roi haibase koi nasi kungang yo rasing chatlaga mai kai imai bel singi maira ani thodi ai koi jawro haibase ai koi gorgori su ai gi maira imai bel amadi sei mai tan singi aya ba logjaraga koi su jawro hasine koi kare pa Jharkhand की कांग्रेस की राज्य सभा की एमपी धीराज प्रसाद साहू की युमदगी लुपा करोड़ चहुमरोम की सेंपम फागत की बगमरी लेना कासार बीजेपी ना प्रोटेस्ट रैली अमंग हरांग सिलचर द पांगथोखरे ngarang thangje numita kasar jila BJP office tagi hoduna chatkiba khongset aduda congress ki mathakta kholaw kaya lauraduna haukiba chahi humpu asida congress na palingaida lebak asigi miyam gi yam khraba senbum kaya amasu mireba ki bank sing da thaidokiba su laikhrabani haina sarukja kiba BJP gi miyoi kaya na phongdoknakhi panba yai handakta lebak asigi income tax amasung enforcement directorate na Jharkhand, Bengal amasung Orissa da laiba Congress ki ahumlak suboina Rajya Sabha ki MP oikiba Dhiraj Prasad Sahu ki yum sing da laiba Almira Singh dagi hairiba Senpam Singh adu phagat ki bane haire এই তিনটি ব্যবসায়িক ঠিকানা থেকে গতকাল আয়কর বিভাগ একসাথে হানা দিয়ে এ পর্যন্ত প্রায় 300 কোটি টাকা নগদ অর্থ জব্দ করেছে এবং এই যে অর্থের এই যে কেলেঙ্কারি এই কেলেঙ্কারির বিরুদ্ধে আজকে ভারতীয় জনতা পার্টি সমগ্র ভারতবর্ষে প্রতিটি জেলা সদরে এই প্রতিবাদী কার্যসূচি পালন করছে Nungairaba pau khu tang chikpa nerve ki anaba khwang yanglin gi anaba brain amadi BP stroke oruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna e tong the leiramba amot pasing sengdok pangamali amasung kidney liver heart amadi brain gi mapangal kankat handuna haksang phana thambang amali magnetology scanning therapy asigi kanaba lobiu nasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 12 dagi nungthilgi pung 1 phawba layeng jari chief consultant Dr. M. Santikumar Singha, lifestyle medicine consultant, Harvard School of Medicine, USA certified, mobile number 9435070286. Aigi imin kabuk lay kauri, ay turu badagi, haksang yakhang na dana, satpangam dana, ado sargi klinik ay madagi, ay hare satpangam na. Ay Lakhipur Khomjinba Pao gini. Ajo hana ai chatpa ngamamde ajikti doctor shanti da jengwadagi phadana chatpa ngame
अरोइबदा मरोइबा पाव अमुक हन्ना सिलचर अमसुंग डिब्रुगढ़दा सायोग संग अममम संगलगनि हाइना मुख्यमंत्री डॉक्टर हिमंत बिश्व शर्मा फोंदोक्रे मणिपुरी यावना तोंगान तोंगान बलोन कुनगी ओइबा सैरेंग सेदिनबगी थरोम अमा आसाम लारिक मेला सिलचरदा पांथोक्रे आसाम त्रिपुरा ngамखै चुराइबारी चेक पोस्ट तगी करिंगगंज पुलिस ना गंजा केजी 453 फागटख्रे अमसुंग लुपा करोड़ चहुमगी सेनफम फागट की बगमरी लेना कासार बीजेपी ना सिलचरदा प्रोटेस्ट रैली चथख्रे लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोक जबा ngasi gi oinadi matang asida loijare।